NDA gi MLA ayamba momon minu kaloina Delhi da Paisinnakhre Manipur da February tara fawgi mamangda miyam gi lenga ama semba yaba gi thajaba leire haina MLA singna phongdok lamki BJP gi lusing basingna anoba lenga ama semangani haibagi thajaba khaktam piraga thabak oina uthorok tabadagi khoirang khoisaung nana leiringai da ngarang numidang wairam lengak paibada yarom ba MLA sing Delhi da February ani fawgi manung da yorok na bakhangal lakre center gi lusing basingna korak paduna maram oirga National Democratic Alliance NDA gi MLA ayamba momon minu kaloinana New Delhi da Paisinnakhre Delhi da Paisinnakhre singi manungda hojik Manipur Legislative Assembly gi speaker oiriba TI Saitabertra hanagi Chief Minister Nongthombam Biren BJP gi MLA Karam Siam Yumnam Khemchan TI Syam Kumar Dr. Usam Deben T. Robindro Soraisam Kevi Khumukcham Joy Kisan Laisio Kaising Lorembam Ramesor SS Olis Govindas Kontaujam Dr. Sapam Ranjan Khongban Tabam Ibomcha Dr. Y. Radhesyam Kongkham Robindro Sorokhaibam Rajen Digang Nunggang Mai S. Premchandra Thokchum Radhesyam RK Imo Paunam Brojen Sapam Keba Thongam Biswajit Manglambam Ramesor NPF ke MLA Awangbong Nimai NPP ki MLA Nur Hasan Irangbam Nalini Thongam Santi KS Loken Lamheng Lungpang Mai Independent MLA Sapam Nisikanta Jay Kumusana Singbani MLA Singkhakta Natana BJP Manipur State Unit ki President S Sarda General Secretary K Sarat NPP ki State President Loro S Pojina Singbang asi Imphal Thadokre Adam oinamak BJP ki MLA Laisangthem Susindro di Silcharda oina helicopter tonglaga chatkre Mahangna phongdok lambagi matung inadi Assam election gi vote khomna na bagi han schedule laibana chatpani Tangai further di mahak hayang Silcharda ki Delhi yausin gani hairi Airport tangai dun lairamba pawmi singda MLA khar na hai center gi lusing basing na hayang fawgi manungda NDA gi MLA singlak na bakhangal lakhibani center na lengak paibadi yawba MLA singkor libasi miyamna lengak ama lingna na ba yamna kan na hairi badu thabak to onthok na bagi matangda oigani khalle MLA ayamba unabadu da kukijo gi kangbusu yawrba yai Adumakpu handaki khongchat asida kanabu Chief Minister ohenje tege haibadudi MLA singda khangal lakani haibagi thajaba laite engak ama sembagi matam yamna sangna laitrabani na center gi luchingba khara Imphal da lakani aduga makhoina MLA ama Chief Minister oina wasak lorgani phongdorkani maduda mayam punna sogot minagini hairi Thokliba irang sikuki singna chahi kun tragi mamangdagi pre-plan torga lakpudo saphong lakkibani hairi Haukiba sahi lising ani kunga humdagi me ahumdagi tholakkiba irang asi khudakta khangawduna haukiba amanatte lal asi sahi kun tragi mamangdagi kukisingna pre-plan tawduna lakpa aronba agenda ama saphongkhiba numitni hain Manipur University gi former acting VC Professor Dr. Kangujam Jogindrona phongdokre Kuki Maitai gi lal asida laibak thihauraba nongriba mahiroi singgidamak laik laisu tambada chauna mateng pangliba Ima Trust Foundation gi ohumlak suba foundation de gi thoram ngasi thau ground da pangthokhiba aduda MU gi former acting VC Professor Dr. Kangujam Jogindrona wafam asi phongdokladuna makha tana haikibada mapal lamdagi changsilakhiba kuki singna chatharkhiba lalong asi tongan ba tangka kya thokna aron balalong amagi makha da chatharkhibani Lising amaga chamapan maripugi anganba matamdagi hoduna makhoina makhoigi existence amadi resource semgat naba aranba history kaya semgat pa horki Singi mafam kayada lam khopchenduna makhoigi memorial stall amadi aranba historical existence utpayanaba lobby tawba hoki ST list chansinduna ahenba khudongchaba loba administration da yoksinduna makhoigi oiba agenda semgat panachi makhoigi oiba lalong kaya sagalakhi Popi Thaduna Sanjau Tansinba India ki proxy army oina mateng pangni haiduna lalhau lup sing semgatuna India government ka su tawna kiba asina singba lalong kaya asina ngasidi saphonglok tano ngasidi maitei kukilal asi tholakibani me ahumda hekta kudak da horkiba lal amanati haiki Ngasigi thoram aduda Ima Trust ki President Retired Colonel Santi Kumar Sapam 10-year journalist Pradip Phonjobam Manipur Chamber of Commerce and Industry ki President Basudev Singh na thoram adugi athoiba mitunglen sing oina saruk yakhi loina na thoram adugi wangang loisingna kuki singna maitai singda pre-plan amaga loina na chathar kibalal asigi matangda wafam kaya phongdokhi Indo-Myanmar border mayadagi combined force namiyoi ama lupa crore tratruk longgi bhelu oigeda badrakka konana fare Central Security Force amasung Manipur Police na leptana chatharakba anti-narcotic drive ki manung channa ngarang Tengnopal district ki manung chanba Indo-Myanmar border ki mayadagi miyoi ama regional black market ta lupa crore tratruk longgi bhelu oigeda bayamla badrakka konana fare hairi official oiba report amana hairi bana drakka konana faraba miyoi adugi mamingna haulim tongkho kai mate chai kuntrago humdoini
Miyoi asidagi methamphetamine tablet hainasu khangnaba WY tablet kg 9.3 fare yamlaba drug sing adu pubada sizinaba Maruti Suzuki Wagon R registration number WB06J 3605 ama yauna smartphone ama Aadhaar card ama amasung voter ID amasu recover taure Regional Black Market ta Manipur amasung Mizoram border da WY tablet asi kilogram amada lupa crore aniga dasmik ahumdagi crore ahum phawa pi guli lising ama chanba packet amada lupa lising kun mga phawa pi hairiba asi border gi area asidani adubu mafam asidagi lanthorpa jaga singdadi mamal asi ka hena wangi Indo Myanmar border gi Mizoram amasung Manipur border da hairiba drug asi adumak marang kain fangi hairi Amarom security force na leptana chatharak pa operation gi manung channa haukiba tang kontra da Imphal West ki Singjamai police station gi manung chanba langthabal ningombam dagi prepak ki mioi ama fare maming na namai rakpam Rosan chai kun ngamanga kawi irengbam makha lekai dagi haujuna langthabal ningombam da leibani haukiba tang kuma pandana Kangpokpi district ki Kangpokpi police station gi manung chanba cycle KMC bridge dagi Kokilal holup KRA gi sergeant major ama fare Maming na lal gil lan chongloi Elias Robin chahi kuntra ka taruk kawi New Cycle Village dagini mioi asidagi maru ahum yawba magazine ka konaba 9mm gi pistol amasu fare hairi India lenga ki thong Manipur thugai na bahot na bani lodaba ngamloi hairi Poirei leimeron maira paibi apunba Manipur gi founding president Ima Kombi laikhidaba gi kunga nithoi subaning sing thorom nga silam phel sana kaithel da leiba Ima Kombi gi yata famda lup asina sinduna pangthokre Thoram aduga mari lainana Ima Kombi gi ningsing khubamda miyamna hikat laikat tamduna amasung minute ani tumin na leptuna ikai khumnaba utki Thoram aduga mari lainana Poirei leimeron maira paibi apunba Manipur gi president Soraisam Memchana haikibada India lengak na Manipur da chatharak liba thong asi Manipur asi machet tana thugai na bahonarakpani haina lawdaba ngamloi Kuki kulai paiba singna lan hol laga India lengak na ngakpi sanbiraktabadagi maitai naha kaya masagi maramdam amadi mapuruk panjana bahonarubagi damak haujik lamdam asida president run thamjillaga amamamto oina fagat na bahonaribasi lup asina kaidanungda yabangamloi India lengak na machin na thokna khulngak lucho haidrabasu maitai gi naha sing asida khulngak lucho haina insinbaga pangkak ohen kibani Masigi mathakta lal asina maram oiraga ngasi phawba masa masagi mayumda hanjinba ngamdana lairibasing asi athubada hanjilahangedabani haina phongdukhi